ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯅꯦ ꯍꯥꯏꯔꯁꯨ ꯀꯩꯅꯣꯅꯦꯕꯀꯣ ꯑꯁꯤꯒꯤꯁꯦ ꯃꯌꯥꯝ ꯁꯤ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ ꯃꯥꯏꯈꯨꯝꯕꯤ ꯍꯥꯏꯕꯗꯣ ꯑꯍꯤꯡꯕꯅꯦꯕꯀꯣ ꯑꯁꯤꯁꯦ ꯏꯔꯣꯟꯕ ꯃꯍꯤꯗ ꯊꯥꯗꯔꯒ ꯆꯥꯒꯦꯕꯀꯣ ꯑꯍꯤꯡ ꯃꯊꯤꯁꯤꯗ ꯆꯅꯝ ꯃꯅꯥ ꯂꯩꯔꯦꯕꯀꯣ ꯑꯁꯤꯒ ꯇꯧꯔꯒ ꯄꯨꯂꯞ ꯇꯣꯠꯈꯥꯏꯅꯔꯒ ꯆꯥꯒꯦꯕ ꯃꯌꯥꯝ ꯌꯦꯡꯁꯤꯕꯀꯣ ꯃꯌꯥꯝ ꯉꯁꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯁꯥꯗꯤ ꯁꯥꯗꯧꯗꯤ ꯃꯥꯜꯂꯦꯕ ꯍꯧꯖꯤꯛ ꯎꯃꯣꯛ ꯃꯍꯤꯁꯤ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯒꯦ ꯃꯥꯏꯈꯨꯝꯕꯤ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯑꯍꯤꯡꯕ ꯉꯥꯏꯈꯣ ꯑꯁꯤꯗ ꯍꯥꯟꯅ ꯇꯣꯛꯒꯦ ꯆꯥꯏꯈꯥꯏꯅꯤ ꯇꯧꯅꯤ ꯑꯩꯅ ꯑꯁꯇꯣ ꯃꯍꯤ ꯇꯥꯔꯛꯏꯗꯣ ꯍꯥꯏꯒꯨꯝꯅ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯁꯤ ꯈꯨꯠꯁꯤ ꯌꯥꯝ ꯁꯥꯗꯧ ꯃꯥꯜꯂꯦ ꯁꯤꯗ ꯆꯅꯝ ꯃꯅꯥ ꯂꯩꯔꯦ ꯆꯅꯝ ꯃꯅꯥ ꯌꯥꯝ ꯊꯥꯛꯎꯅꯨ ꯇꯤꯡꯈꯪꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯌꯥꯝꯃꯦ ꯉꯁꯥꯏ ꯂꯣꯏ ꯍꯤꯡꯕꯅꯦ ꯁꯤ ꯀꯩꯅꯣꯗ ꯏꯔꯣꯟꯕꯁꯤ ꯊꯥꯗꯕꯁꯤꯗ ꯁꯥ ꯃꯥꯜꯂꯦ ꯃꯣꯏ ꯂꯦꯡꯉ ꯂꯩꯗꯣ ꯑꯗꯣꯝꯁꯨ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯆꯥꯕꯤꯕ꯭ꯔꯥ ꯏꯔꯣꯟꯕꯗ ꯀꯣ ꯊꯥꯗꯔꯒ ꯑꯗꯨ ꯆꯥꯕꯤꯔꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯍꯥꯎꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯝꯃꯨ ꯃꯌꯥꯝ ꯁꯤꯅꯦꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯇꯥꯔꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯕ ꯃꯥꯒꯤꯁꯤꯗ ꯃꯊꯨꯟꯗ ꯇꯤꯡꯈꯪ ꯄꯥꯜꯂꯤꯁꯦ ꯃꯁꯤꯁꯦ ꯁꯥꯏꯀꯥꯟꯗ ꯌꯨꯏꯕꯀꯣ ꯂꯩꯗ ꯑꯗꯨꯝ ꯁꯥꯏꯀꯥꯟꯗ ꯌꯨꯋꯦ 틀려
문 사이드 이거 배 아니면 quá hình người khổ để lây thế nói ra thì tôi thì không rồi xe làm xe xin mời ạ thấy chưa hiện thằng bác sắp bắt đầu có chuyện trên thôi để em 빠이가 국신 mấy làm mà của cái kia mai mà ninh chỉ đã từng kháng mấy đâu rồi cái thèn bạn chích vào ấy mai từng kháng thèn bây giờ Manipur đây là any mukbang cả mà nè, cái mai không biết một tuần sau rồi, rồi cái anh là hai đêm học chỉ mới khăng rồi bố con, sao bữa mi cái đi khăng thì sao bữa mi cái này hai ta đấy, rồi là học tập rồi đó ta hai bi của bố con, ngầu buổi sáng này, rồi mà hình nắm cho tao rồi. दो तारी में हमसा भी लोसिलबनी ना वीडियो से मतांग सो जा लोसिनजरगे मैम केगुमन नाउ आइगी वीडियो से बो नुआई बिबा तारगदी लाइक शेयर सब्सक्राइब कमेंट अमम द तौबिरमु मैम ngasi gi oinadi aigi ahal laman brother sister iji नाउ खाइ पुनमपो काइना या थांनि जरी ngasi gi oindi bye bye morok si yam sare